Manipur Turelda ngarang tasan kibadagi thiba khangdana lairakiba wangu sandang khongdagi masagi sai yang khaitar ulom suraba Oina Pishak Ngasi Ayuk Pung tare lom taba matamda Eshing Maiba haina khangna bawza sina Thawai Yaodraba Hakchang Oina Phangba Ngamkhre Manipur Turelda irujaba kumbadagi tasin kiba Oina Pishak ngarang dagi SDRF amadi Eshing Maiba haina su khangna ba asatula yauna numidang athemga phawba thirakibani maduda Bishnupur district ke DC puja elangbamna rescue operation gi damak tharkiba SDRF pe teamna motorboat na singba season aduna Manipur Turel gi mafam kyada thibigi thabak chathaki loidena Eshing Maiba na su Turel asigi tongan mafamda iruptuna thirabasu phangba ngamkhide madugi matung ngasi ayuk pung 3 makhairom tabadagi hauna Manipur Turel gi mafam kyada thibigi thabak chathaki maduda Pishakna irujaba thokiba matamda pukiba phirol amadi sapalna singba thamlamniba mafamdagi irap lapnadana Turel lairaidagi phit Tararom lapa mafam amadagi Eshing Maibana iruptuna thibada Pishakki Thawai Yaodraba Hakchang adu pukhalakpa ngamkhibani thodok thokpa maduda Kumbi police station gi osina lusingba team amadi SDO Moirangi makha taba staff singsu laktuni yengsinki